ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯋꯥꯄꯟ ꯂꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯋꯥꯄꯟ ꯂꯝꯕꯤ꯫ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯁꯥꯎꯅꯔꯒ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯊꯣꯏꯕꯁꯦ ꯌꯥꯝꯅ ꯆꯩ, ꯃꯔꯝꯗꯤ ꯑꯁꯨꯛ ꯆꯥꯎꯔꯕ ꯄꯥꯈꯪ ꯐꯥꯔꯕ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯈꯣꯔꯁꯥ ꯅꯤꯗꯨꯅ ꯂꯩ꯫ ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯤꯕ ꯑꯁꯨꯃꯥꯏꯅ ꯅꯪꯗꯤ ꯁꯨꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯍꯩꯖꯤꯜꯂꯨꯔꯒ ꯑꯩꯒ ꯆꯥꯟꯅꯕ ꯃꯍꯩꯁꯨ ꯅꯠꯇꯕꯗ ꯃꯤꯅ ꯈꯣꯡꯕꯥꯟ ꯀꯣꯠꯂꯦ ꯍꯥꯏꯗꯨꯅ ꯀꯣꯠꯀꯗ꯭ꯔꯥ? ꯑꯩꯅ ꯍꯩꯔꯤꯕ ꯇꯝꯁꯤꯜꯂꯨꯔꯤꯕ ꯃꯍꯩꯁꯤꯡ ꯑꯁꯤꯕꯨ ꯈꯣꯡꯕꯥꯟ ꯀꯣꯠꯅꯅꯕ꯭ꯔꯥ? ꯈꯣꯡꯕꯥꯟ ꯀꯣꯠꯅꯅꯕ ꯑꯣꯏꯔꯕꯗꯤ ꯉꯍꯥꯟꯅ ꯂꯥꯏꯔꯤꯛ ꯇꯝꯗꯕꯁꯨ ꯇꯣꯛꯂꯝꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯥꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯊꯣꯏꯕꯗꯣ ꯑꯃꯗ ꯑꯃꯨꯛ ꯆꯪ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯃꯩꯊꯪꯇ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯄꯨꯡ ꯐꯪꯕ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯗꯣ ꯂꯩꯄꯨꯡ ꯐꯝꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯇꯩ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ, ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯗꯣ ꯀꯔꯤꯅꯣꯅꯦ, ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯕꯨ ꯋꯥꯔꯤ ꯁꯥꯟꯅꯩ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯂꯥꯏ ꯇꯤꯟꯒ ꯑꯁꯤꯕꯨ ꯂꯩꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯣ ꯑꯁꯨꯝ ꯇꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯂꯩꯔꯛꯇꯗꯤ ꯀꯔꯤꯅꯣ ꯑꯃ ꯊꯣꯛꯑꯦꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩ꯫ ꯉꯥꯏꯈꯣꯅꯦ, ꯉꯍꯥꯟꯁꯨ ꯁꯪꯒꯣꯝ ꯌꯣꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀꯨꯂꯆꯟꯗ꯭ꯔꯗꯨ ꯁꯪꯒꯣꯝ ꯄꯤꯔꯨꯔꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯄꯨꯡ 7ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯄꯗ ꯋꯥꯄꯜ ꯂꯝꯕꯤꯒꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯋꯥ ꯃꯁꯥ ꯍꯩꯊꯔꯛꯄ ꯑꯝꯗ ꯐꯝꯂꯒ ꯇꯣꯡꯂꯒ ꯂꯩꯔꯝꯃꯦꯗꯅ ꯍꯥꯏꯅꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯨ ꯃꯤꯍꯨꯟ ꯊꯥꯍꯨꯟꯒꯗꯨ ꯆꯦꯟꯈꯠꯈꯤꯗꯅ ꯁꯪꯒꯣꯝꯒꯤ ꯈꯣꯂꯥꯒꯤ ꯗꯔꯝꯒꯗꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯅꯥꯛ ꯅꯛꯄ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯦꯟꯁꯤꯟꯕꯗ ꯍꯨꯏꯅ ꯆꯤꯛꯑꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃꯨꯛꯇꯣꯏꯕ ꯋꯥꯔꯤꯅꯈ꯭ꯔꯕꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯃꯗꯨꯕꯨ ꯂꯩꯔꯤꯕ ꯖꯥꯠꯂꯥ? ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯅ ꯃꯨꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯃꯗꯨ ꯂꯩꯕ ꯖꯥꯠꯅꯤ ꯍꯩ꯫ ꯉꯍꯥꯟꯁꯨ ꯁꯤꯅꯤꯃꯥ ꯌꯦꯡꯂꯨꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯒ ꯑꯩꯈꯣꯏ 3-4 ꯃꯐꯝ ꯑꯗꯨ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤ ꯋꯥꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯍꯥꯏꯊꯕ ꯃꯁꯥ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯑꯃꯨꯛꯇꯣꯏꯕ ꯃꯤꯔꯣꯟ ꯇꯥꯔꯗꯅ ꯂꯥꯏꯀꯠꯅꯕꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗꯅꯤꯅꯦ ꯐꯈꯤꯕ꯫ ꯑꯗꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯕ ꯖꯥꯠꯅꯤ꯫ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯖꯥꯠꯅꯣꯅꯦ ꯃꯗꯨꯕꯣ? ꯅꯠꯇꯦ, ꯅꯨꯄꯤ ꯑꯅꯤ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯖꯥꯠꯅꯣ? ꯑꯗꯨꯒꯤ ꯋꯥꯗꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯃꯅꯈꯔ ꯃꯁꯥ ꯄꯥꯏ ꯍꯥꯏ, ꯑꯗꯨꯒ ꯑꯃꯅꯈꯔ ꯅꯣꯏꯕ ꯖꯥꯠꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯀꯣꯛꯁꯤꯡꯗꯨ ꯂꯨꯈꯝꯗ ꯂꯣꯏ ꯂꯩꯊꯣꯛꯂꯒ ꯄꯥꯜꯂꯦ ꯍꯥꯏ꯫ ꯃꯈꯣꯡ ꯃꯈꯨꯠꯀꯥꯗꯨ ꯃꯈꯥꯗ ꯑꯣꯟꯅꯔꯗꯅ ꯌꯥꯟꯊꯔꯒ ꯂꯩ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯁꯦꯠꯄ ꯖꯣꯟ ꯂꯥꯎꯕ ꯃꯣꯏꯒꯤ ꯐꯨꯔꯤꯠꯇꯣ ꯂꯤꯠꯂꯦꯅ ꯍꯥꯏ꯫ ꯃꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯕꯨꯠ ꯐꯥꯏꯕꯣꯛꯅꯦ ꯍꯥꯏꯗꯅꯁꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯗꯗꯤ ꯀꯔꯤꯃꯠꯇ ꯁꯣꯛꯇꯕ ꯖꯥꯠꯂꯥ? ꯁꯣꯛꯇꯕꯒꯗꯤ ꯍꯥꯏꯔꯨꯅꯨ, ꯃꯊꯦꯡꯗ ꯃꯈꯣꯏꯁꯨꯅꯦ ꯃꯐꯝ ꯑꯁꯤ ꯐꯥꯎꯔꯒ ꯁꯨꯡꯆꯠ ꯆꯠꯇꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯕꯔ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤ ꯆꯠꯂꯨꯅꯨꯗꯅ ꯑꯗꯨꯃꯛ ꯍꯥꯏꯔꯒ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯈꯪꯕꯅꯤꯅ ꯊꯦꯡꯅꯗꯦ꯫ ꯃꯈꯣꯏꯗꯤ ꯃꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯥꯁꯨ ꯌꯥꯝꯅ ꯈꯪꯕꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯋꯥꯔꯤ ꯈꯪꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯇꯥꯕꯗ ꯃꯥꯏꯕ ꯑꯃꯅ ꯕꯨꯠ ꯁꯥꯟꯅꯔꯝꯂꯒ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯋꯥꯔꯛꯇ ꯂꯩꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯑꯩꯅ ꯇꯥꯔꯤꯕꯁꯤꯅ ꯂꯥꯜꯂꯤꯕꯔꯥ ꯆꯨꯝꯂꯤꯕꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ?
ꯃꯗꯨ ꯈꯔꯗꯤ ꯆꯨꯝꯃꯤ ꯃꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯑꯩ ꯂꯤꯒꯦꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯀꯣ ꯑꯃꯥꯏꯕ ꯌꯥꯝꯅ ꯍꯩꯕ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯃꯥꯅ ꯍꯩꯕꯒꯤ ꯆꯥꯡꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯕꯒꯤ ꯍꯥꯏꯕꯕꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯊꯛꯇ ꯃꯈꯣꯡꯅ ꯏꯁꯤꯡ ꯃꯊꯛꯀꯤꯗ ꯅꯦꯠꯂꯒ ꯆꯠꯄ ꯉꯝꯂꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯄꯩꯁꯥꯒꯁꯤ ꯌꯥꯝꯅ ꯇꯥꯟꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯃꯥꯅ ꯇꯥꯟꯁꯜꯂꯝꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤ ꯃꯥꯅ ꯂꯣꯏꯅꯃꯛ ꯁꯅꯥ ꯂꯦꯞꯊꯣꯛꯄꯅꯦꯅ ꯍꯥꯏ ꯃꯥꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯁꯟꯗꯨꯅ ꯁꯤꯍꯜꯂꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯂꯟ ꯊꯨꯝꯗ ꯄꯤꯗ꯭ꯔꯒꯗꯤ ꯃꯆꯥꯗ ꯄꯤ ꯃꯆꯥꯗ ꯄꯤꯗ꯭ꯔꯒꯅ ꯂꯟ ꯊꯨꯝꯗ ꯄꯤ ꯍꯥꯏꯕꯗꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀꯝꯗꯧꯔꯦ ꯃꯈꯣꯏꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯝꯗ ꯀꯗꯥꯏꯗ ꯀꯅꯥꯗ ꯁꯤꯟꯅꯔꯝꯁꯤꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯑꯐꯕ ꯃꯤꯁꯤ ꯊꯤꯔꯛꯄꯗ ꯃꯈꯣꯏꯅ ꯍꯦꯛ ꯈꯣꯏꯗꯥꯖꯕ ꯑꯐꯕ ꯃꯤ ꯑꯁꯤ ꯐꯪꯈꯤꯗ꯭ꯔꯕ ꯃꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯁꯤꯡ ꯑꯁꯤꯅ ꯍꯨꯔꯥꯟꯅꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯖꯥꯠꯅꯤꯗ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯃꯥꯏꯕꯁꯤꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯈꯪꯕꯅꯤꯅ ꯃꯥꯒꯤ ꯕꯨꯠ ꯕ꯭ꯔꯦꯠ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯂꯒ ꯊꯝꯕꯅꯤꯅ ꯍꯨꯔꯥꯟꯕꯗꯤ ꯆꯪꯕ ꯉꯝꯗꯕ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯌꯦꯡ ꯍꯟꯅꯨꯔꯛꯇꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯉꯝꯂꯣꯏꯗꯕꯅꯤꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯅ ꯈꯔ ꯀꯜꯂꯤꯉꯩꯗ ꯁꯨꯝ ꯈꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯋꯥꯔꯛꯇꯣ ꯑꯗꯨꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯃꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯀꯣꯔꯐꯨ ꯑꯃꯗ ꯍꯥꯞꯆꯜꯂꯦ ꯍꯥꯏꯔꯒ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯜꯂꯦ ꯍꯥꯏꯔꯒ ꯐꯨꯝꯖꯤꯟꯈꯤꯗꯅ ꯍꯥꯏ ꯃꯗꯨꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯧꯊꯣꯛꯂꯒ ꯁꯦꯟꯅꯗꯨꯅ ꯊꯝꯍꯟꯈꯤꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯗꯣ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯁꯤ ꯅꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯔꯒꯦ ꯈꯪꯗꯨꯅ ꯃꯍꯥꯛꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯇꯧꯕꯗꯁꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯌꯣꯠꯂꯩ ꯑꯃꯅꯤ ꯍꯦꯛ ꯇꯧ ꯋꯥ ꯑꯃꯅꯤ ꯍꯦꯛ ꯇꯧ ꯋꯥ ꯑꯃꯨꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯋꯥꯕꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯥꯟꯅꯅ ꯃꯥꯏꯕ ꯑꯗꯨꯅꯗꯤ ꯋꯥꯒꯤ ꯋꯥꯄꯜꯗꯣ ꯈꯖꯤꯛꯇꯪ ꯊꯅꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯒꯤ ꯋꯥꯄꯜ ꯑꯗꯣ ꯑꯁꯨꯝ ꯌꯥꯝꯈꯠꯂꯛꯇꯨꯅ ꯃꯌꯥꯝꯅ ꯋꯥꯄꯜ ꯂꯝꯕꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯋꯥꯔꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯕꯨ ꯈꯪꯅꯔꯦꯗꯅ ꯂꯝꯕꯤꯗꯨꯒꯤ ꯅꯥꯛ ꯌꯦꯠ ꯄꯨꯝꯅꯃꯛ ꯋꯥꯄꯜ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯇꯁꯦꯡꯕꯒꯤꯗꯤ ꯋꯥꯄꯜꯗꯨꯒꯤ ꯃꯔꯛꯇ ꯂꯝꯕꯤ ꯃꯆꯥ ꯌꯥꯝꯅ ꯄꯤꯛꯄ ꯑꯃ ꯂꯩꯔꯝꯃꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥ ꯌꯥꯟꯊꯠꯂꯒ ꯃꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨ ꯁꯦꯝꯈꯤꯕ ꯂꯝꯕꯤꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯅ ꯈꯔ ꯁꯝꯕꯅꯤ나 ꯑꯗꯨꯗ ꯑꯣꯏꯅ ꯂꯣꯏ ꯆꯠꯅꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯈꯤꯕ ꯆꯥꯎꯔꯕ ꯆꯐꯨ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯂꯩꯔꯤꯗꯅ ꯇꯥꯏ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨ ꯇꯧꯊꯣꯛꯂꯒ ꯃꯗꯨ ꯌꯦꯡꯂꯕꯗꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅꯒ ꯌꯥꯎꯔꯝꯂꯕꯗꯤ ꯃꯗꯨꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯀꯥꯏꯊꯣꯛꯄꯗ ꯑꯩꯈꯣꯏꯁꯦ ꯆꯍꯤ kaya adagi mirol kaya kari amata sudana chabu yagadoribani yamkraba seni yamkraba paisani ne adumna mayam amaga ngangnariba aduda thoibana thamoida khali kari sana lupa korpu achoba ama madudi hojikki matamda hairagadi lupa karor ki potni ne madu tawthoklaga ai bulaiba yengsirane asyaroida kadai waida phungge su khangdana adumna thoibana muru sonba aduda ahal amana taraduna era ibungo nangidu thajadaba gi mawongdo wado ngangi hari wapalla sida leiriba yamna basna lupa sing sei asengmugi oina leiribani ne sana lupa sing asi ahal aduna thamlamba ngakani adubu ngasi phawbata kana amatna lawthokpa ngamdana leirak libani
ꯃꯔꯝꯗꯤ ꯃꯗꯨꯕꯨ ꯁꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤ ꯂꯥꯏ ꯅꯨꯄꯤ ꯑꯅꯤ ꯁꯥꯟꯅꯔꯒ ꯁꯪꯍꯜꯂꯝꯃꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯍꯜ ꯑꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯈꯪꯅꯕ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏ ꯑꯅꯤꯗꯨꯅ ꯁꯪꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯅꯥꯃꯠꯇ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯁꯤꯡꯁꯨ ꯑꯁꯨꯝ ꯎꯁꯣꯏ ꯆꯣꯡꯂꯛꯄꯗꯒꯤ ꯆꯥꯎꯔꯕ ꯋꯥꯄꯜ ꯑꯃ ꯑꯣꯟꯗꯅ ꯂꯩꯍꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯆꯤꯜꯂꯕꯗꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯃꯅꯤ ꯆꯠꯂꯨꯔꯒ ꯇꯧꯊꯣꯛꯎꯔꯕꯗꯤ ꯌꯥꯏꯗꯅ, ꯑꯗꯨ ꯌꯦꯡꯅꯕ ꯌꯥꯏ ꯍꯥꯏꯕ꯫ ꯑꯁꯣꯝꯗ ꯃꯈꯣꯏꯗꯣ ꯋꯥ ꯅꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯇꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯗꯨꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ, ꯅꯨꯃꯤꯗꯥꯡꯗ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯕꯗꯤ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯂꯩꯕꯥꯛ ꯇꯧꯔꯨꯔꯕꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯃꯗꯨ ꯂꯧꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯇꯨꯅ ꯊꯣꯏꯅ ꯑꯗꯨꯝ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯃꯥꯡꯗ ꯍꯨꯔꯥꯟꯕ ꯀꯌꯥ ꯐꯥꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄꯁꯤꯡꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯊꯤꯒꯠꯂꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯁꯨ ꯇꯧꯔꯒ ꯌꯦꯡꯈ꯭ꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯁꯨꯡꯐꯪ ꯐꯪꯂꯣꯏ ꯍꯥꯏꯗꯅ ꯑꯃꯥꯏꯕꯁꯤꯡꯅ ꯍꯥꯏꯅꯕ ꯂꯩ꯫ ꯑꯗꯨꯒꯨꯝꯕ ꯂꯟ ꯊꯨꯝ ꯂꯩꯕ ꯖꯒꯥ ꯑꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯉꯧꯕ ꯂꯩꯆꯤꯜ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯒ ꯂꯩꯕ ꯂꯩꯆꯤꯜ ꯊꯥꯖꯤꯟꯕꯗꯧꯅ ꯃꯩꯈꯨ ꯀꯥꯕꯗꯧꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯗꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯗꯨꯗꯕꯨ ꯀꯅꯥꯅ ꯆꯠꯂꯒ ꯇꯧꯔꯒ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣꯅꯦ? ꯃꯐꯝ ꯑꯗꯨꯗ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯇꯧꯔꯨꯕ ꯀꯌా ꯉꯥꯎꯅ ꯐꯩꯅ ꯅꯥꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯦ? ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯂꯝꯕꯤꯒꯤ ꯂꯥꯏ ꯑꯗꯨ ꯑꯣꯛꯅꯔꯒ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯉꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯕꯗꯅꯥꯝ ꯄꯤꯁꯜꯂꯤꯕꯅꯤꯅꯦ꯫ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯊꯣꯏꯕ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯇꯨꯔꯦꯜ ꯆꯦꯜꯂꯤꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯔꯤꯕ ꯆꯥꯎꯔꯕ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨꯗ ꯄꯔꯞ ꯀꯥꯈꯠꯂꯛꯂꯤ꯫ ꯊꯣꯡꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ, ꯑꯗꯨꯒ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩꯅ ꯃꯗꯨ ꯑꯃꯨꯛꯇꯪ ꯑꯩꯅ ꯐꯪꯂꯕꯗꯤ ꯑꯩ ꯏꯅꯥꯛ ꯈꯨꯟꯗꯣꯏꯅꯤꯁꯦ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯩꯕꯗꯤ ꯃꯥꯜꯂꯤ꯫ ꯃꯔꯝ ꯂꯩꯇꯅ ꯋꯥꯄꯜ ꯑꯗꯨꯗ ꯂꯥꯏ ꯑꯅꯤ ꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯂꯥꯏ ꯑꯅꯤ ꯊꯣꯛꯏ ꯍꯥꯏꯔꯤꯕꯁꯤꯅ ꯇꯁꯦꯡꯅꯃꯛꯀꯤ ꯊꯣꯛꯂꯤꯕ ꯖꯥꯠꯂꯥ? ꯑꯩ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯥꯏ ꯑꯗꯣ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯀꯔꯝ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯥꯏꯕ ꯑꯃꯗ ꯍꯪꯂꯒ ꯑꯩꯁꯨ ꯃꯥꯏꯕꯒꯤ ꯂꯩꯔꯣꯟ ꯇꯤꯔꯣꯟ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯊꯣꯏꯕ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯂꯒ ꯐꯝꯂꯒ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯌꯦꯡ, ꯑꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯑꯃꯗ ꯑꯃꯨꯛ ꯂꯩ, ꯌꯥꯝꯅ ꯋꯥꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯨꯝꯗꯒ ꯍꯟꯖꯤꯟꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯆꯐꯨ ꯑꯗꯣ ꯃꯍꯥꯛꯅ ꯇꯧꯕꯗꯒ ꯊꯦꯡꯅꯔꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯃꯗꯨꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯀꯔꯕꯥꯔꯒ ꯃꯑꯣꯡ ꯈꯟꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯕꯅ ꯉꯥꯏꯖꯔꯛꯂꯤꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯌꯨꯝ ꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ, ꯑꯗꯨꯒ ꯊꯣꯡꯒꯥꯜꯗꯒꯤ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯤ ꯉꯥꯏꯍꯥꯛ, ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯅꯤꯡꯊꯧꯕꯨ ꯃꯈꯨꯠꯇ ꯂꯨꯅꯗꯨꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯋꯥꯄꯜ ꯂꯝꯕꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯈꯨꯠꯇ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁ ꯀꯥꯞꯂꯤꯕ ꯑꯗꯨ ꯃꯉꯥꯏꯔꯦ ꯌꯥꯎꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯃꯊꯃꯣꯏꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯋꯥꯄꯜ ꯂꯝꯕꯤ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯏꯑꯣꯡ ꯑꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯍꯧꯖꯤꯛꯁꯨ ꯅꯥꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯀꯣꯛ ꯑꯣꯟꯅꯕ, ꯃꯈꯣꯡ ꯃꯈꯨꯠ ꯑꯣꯟꯅꯕ, ꯅꯨꯄꯤ ꯑꯅꯤ ꯋꯥꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯍꯥꯏꯊꯔꯒ ꯂꯩ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯑꯀꯤꯕ ꯃꯌꯥꯝ ꯑꯗꯣ ꯈꯪꯅ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯁꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤ꯫
asum lakpana wapal lambi do yoksalakle ahingi matam oibanina isik si kaujing haro khongbugi makhol nataba atei makhol tadi arapada uhuina lakna khongli aduga madugi wapal lambi adugi mataida leiriba lokhong adugi ising adusu joro klauna seli ayuki nil khongba makhol mayam aduna tarodrabasu numidangi ahing thengjallaklaba batam masidadi lokhong adugi ising seli bado makhol suruk klauna tari khonjal singasi tarubada thoiba puningda tanouba nungonba kaya masu phawribani aduga amuk su swai lawi maramdi suruk klauna senthariba ising aduda hangoi singna chabuk tongna chongthakibada thoiba mamit laukthuk-tuna masa ado swai lauduna mahana pariba mobile gi flash ado sat thanjinduna jingi ipom kana napi marakta leiriba maha ki lokhong aduda changoi chongthakibani haibasi khanglabdudadi ihi hangoi wara mali wakhala si khallaga amuk gam chatpa hawi wapal adomdasu yengchinba lepanati asumna wapal adomda amuk yeng lambida asum lakpa matamda mangona karigumba amata thingnadri asumna wapal lambi ado lanthrolaba matungda ngehak lei aduga mathamoida khanjai karino mayamnadi moi ani ahom chatpa phawbada thingnai adana hairibani aduga ai itomta chatlaba phawbada kari amata taruktaba mayamgi sibu panghai haijaliba jala phai hanta mukti ai yum londo ina halage asumna khallaga thoiba amuk parap amuk lai hanta muk mahanga lakko matamdadi ngasai mahamna chatkhiba duta phawkhiba adona tabara karino haifam khangdaba masada kithik kirum toba mihullam phawraklei mihulado phawrakpada thoibana karino aigi sada swai lawba ma phawriba siba afam masibu leiba jala wakal asi khallaga thoiba wapalgi mathaktaga koyeng yengi adubu mahana sum chatpadadi kashi thudokpa torokti asum lakpana wapal lambi adugi tangkhai chalakpada korok lawno wapal ladomda makhola matai thoibado swai lawi karino haiduna matomta kana lawji aduga kapsin le jenglui matamatuta wapal sing adugi masa marakta leiriba panduna leiriba wagi lukrak sing adugi manungda usi singna chensallaga amuk chenthokibagi lukrak sing korok takibagi makhol oduna leramle usi kharasu senkribadu thoibana ui thoibana ihe usi waram maleni adu iba taragadi mafam swaida maikhuga kaba leiba jala asumna khallaga thoibana koilei leiduna jinglai mahaga leiduna sum wapal adomda jinglakpada wapal adudagi khara manung hanjanna jaga amada leisel loi maikhu oi karaga leiribado mahan uri madu ubada thoiba mana aduta haiphet changsilli adubu jaga ado ihei hainataba masada asaba nusit fujallakpa bang lawba masada ichok thaba kaya ama torokpadagi mafam marudagi mahak parap tholakle aduga akoibadu yengi ngahak adumna tuminna akpoibadu yenglaba matung mayum lomda muk lakle matamaruta ngasai ising khong aduda kanagumba amana chabuk chatlaga ngana iraga long khonbagi khonjel matai khonjal adu tabada thoiba phat leithoktu yenglubadadi mushin muna karigumba wangring wangna ama leiramlei yamna sauba mushin muna matumba ma leirambada thoibada swai lauduna mafam madu thadoktuna chenkhinaba budrung chenbada haujik mahanu ukriba adusu budrung chenbagi khonjal tari thoibagi matungda gudruk tanarakle thoibusu mathwai hinganaba haiduna khudok thaduna seli aduga matung handuna amuk yengi matamadudadi mahaki matung lomda tanaraklibadudi makoigi laikai loiba haibadi wapal lambi adugi matai singda tariba yum adugi loijaba iroi masanau nanthokpa oiduna leramle sanau aduna pudruk chelaklaga makoigi warak adudagi asum chenkhraga hingkholomda chensin khribadu thoiban uri thoiba sor sanu hondoklaga aina putledra chiluriba sidi era iroi masa sanau wara maladana aidi ngakang
ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯨꯔꯦ ꯑꯣ ꯏꯁꯤꯡ ꯈꯧꯔꯥꯡꯉꯛꯄꯗꯒꯤ ꯏꯁꯤꯡ ꯈꯣꯡ ꯑꯁꯤꯗ ꯆꯕꯨꯛ ꯆꯕꯨꯛ ꯀꯨꯝꯊꯕ ꯖꯥꯠꯅꯤꯗꯅ ꯑꯩꯗꯤ ꯏꯟ ꯆꯤꯡꯂꯤꯕꯣꯏ ꯂꯣꯡ ꯈꯣꯠꯂꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯃꯁꯤꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯕꯨꯠꯅꯤꯗꯅ ꯃꯐꯝ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯕꯅꯤꯅ ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯛꯂꯒ ꯉꯁꯥꯏꯒꯤ ꯃꯩꯈꯨ ꯀꯥꯈꯤꯕ ꯖꯒꯥꯗꯨꯗ ꯇꯧꯊꯣꯛꯂꯒ ꯌꯦꯡꯂꯒꯦ ꯈꯪꯒꯅꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯊꯣꯏꯕ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯦ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯅꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯀꯅꯥ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯁꯥꯎꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯗꯣꯡ ꯗꯣꯡ ꯊꯤꯟꯗꯨꯅ ꯑꯩꯁꯤꯕꯨ ꯅꯈꯣꯏꯅ ꯃꯤꯇꯣꯞ ꯂꯝꯂꯥꯟꯕꯒꯨꯝ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃ ꯉꯥꯏꯔꯤꯕꯅꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯍꯥꯏꯅꯖꯒꯅ ꯑꯩ ꯐꯤ ꯌꯣꯝꯂꯒ ꯆꯠꯆꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯂꯥꯎꯔꯨꯕꯗꯨꯗ ꯃꯃꯥꯗꯣ ꯈꯪꯉꯥꯏ ꯈꯪꯖꯤꯟ ꯇꯥꯔ ꯃꯥꯜꯂꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯄꯔꯞ ꯂꯥꯛꯇꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡ ꯍꯥꯡꯕꯁꯤ ꯐꯥꯎꯕ ꯇꯜꯂꯕ ꯅꯠꯇ꯭ꯔꯥ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯩꯗꯅꯕ ꯇꯧꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯂꯩꯅꯤꯡꯗꯅꯕ ꯇꯧꯔꯕꯅꯤꯅ ꯑꯩ ꯉꯁꯤꯃꯛ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯊꯣꯏꯕꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯨꯅ ꯍꯥꯏ ꯉꯁꯥꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯒ ꯏꯁꯧ ꯂꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯪꯒꯤ ꯅꯕꯨꯡꯁꯤꯡ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯃꯠꯇ ꯂꯩꯇꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯏꯁꯩ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯑꯩꯅ ꯌꯨꯝ ꯁꯪꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯅꯣ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯎꯔꯨꯅꯣꯟ ꯇꯨꯝꯊꯔꯨꯔꯦ ꯇꯨꯝꯊꯕ ꯃꯄꯥ ꯆꯥꯗꯅ ꯇꯥꯍꯧꯗꯕꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛ ꯐꯨꯖꯤꯜꯂꯛꯏ ꯊꯣꯏꯕꯗꯣ ꯃꯥꯅ ꯈꯜꯂꯨꯔꯤꯕꯗꯨ ꯑꯣꯟꯅꯔꯝꯕꯗꯨꯗ ꯏꯀꯥꯏꯒꯨꯝ ꯀꯔꯤꯒꯨꯝ ꯈꯪꯉꯦ ꯌꯥꯔꯦ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯅꯈꯣꯏꯅ ꯃꯤ ꯑꯣꯏꯅ ꯊꯥꯗꯦꯁꯦ ꯑꯩ ꯈꯪꯉꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯌꯥꯔꯦ ꯁꯥꯎꯁꯟꯅꯔꯝꯅꯨ ꯀꯥꯅꯤꯡꯗꯦ ꯅꯉꯣꯟꯗ ꯆꯩꯔꯛꯇꯅꯕ ꯑꯩꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯨ ꯉꯁꯤꯗꯤꯅꯦ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯍꯧꯕꯅꯤ ꯆꯥꯔꯨꯔꯣ ꯆꯠꯂꯨ ꯑꯗꯨꯝꯅ ꯂꯥꯎꯁꯜꯂꯝꯂꯒ ꯇꯨꯝꯕ ꯆꯪꯈꯤ ꯊꯣꯏꯕꯁꯨ ꯆꯥꯛꯀ ꯂꯥꯝꯃꯒ ꯀꯔꯤꯕꯨ ꯊꯣꯡꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯌꯦꯟ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯕꯗꯣ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯛꯏ ꯋꯥꯈꯜꯁꯨ ꯃꯑꯣꯟ ꯈꯜꯂꯤꯕꯅꯤ ꯍꯌꯦꯡ ꯀꯔꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯉꯥꯜꯂꯕ ꯂꯦꯝ ꯑꯃꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯒ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯌꯣꯄꯥꯛ ꯕꯦꯆꯥꯟ ꯑꯃꯗꯤ ꯇꯣꯛꯅꯆꯤꯡꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯋꯥꯅ ꯂꯩꯔꯨꯔꯕ ꯊꯣꯏꯕ ꯆꯥꯛ ꯈꯔ ꯆꯥꯁꯤꯟꯈꯤꯕꯗꯨꯗꯒꯤꯗꯤ ꯁꯠ ꯃꯨꯟꯊꯔꯛꯇꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯕꯗꯣ ꯃꯍꯥꯛ ꯃꯅꯨꯡꯗ ꯈꯥꯎꯖꯥꯎ ꯑꯃ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯃꯈꯨꯠꯇ ꯉꯥꯜꯂꯕ ꯂꯥꯇꯦꯟ ꯑꯃꯁꯨ ꯄꯥꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯣꯄꯥꯛ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯅꯕ ꯕꯦꯆꯥꯟ ꯑꯃꯗꯤ ꯇꯣꯛ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯋꯥꯄꯜ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯄꯜ ꯑꯗꯨꯗ ꯂꯥꯛꯂꯒ ꯂꯩꯕꯥꯛ ꯇꯧꯕ ꯍꯧꯔꯛꯂꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯩꯈꯨ ꯀꯥꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯔꯛꯄꯗ ꯑꯁꯨꯝ ꯇꯧꯊꯔꯛꯄꯅ ꯃꯍꯥꯛ ꯋꯥꯁꯜꯂꯛꯂꯤ ꯐꯅꯌꯥꯝ ꯂꯨꯔꯦ ꯈꯨꯔꯨꯝꯒꯤ ꯆꯥꯡ ꯂꯨꯔ ꯇꯧꯔꯕ ꯐꯥꯎꯕꯗ ꯀꯔꯤ ꯑꯃꯠꯇ ꯊꯦꯡꯅꯗꯕꯗꯨꯗ ꯃꯍꯥꯛꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯑꯩ ꯋꯥꯔꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯂꯦꯞꯂꯒ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯕꯗꯒꯤ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯕꯅ ꯑꯁꯨꯝ ꯇꯧꯊꯔꯛꯄꯗ ꯍꯟꯇꯃꯨꯛꯇꯤ ꯆꯐꯨ ꯑꯃ ꯊꯦꯡꯅꯔꯤ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯊꯣꯏꯕ ꯍꯩꯁ ꯍꯟꯇꯃꯨꯛꯇꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯇꯦꯟ ꯑꯗꯣ ꯊꯥꯡꯖꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯆꯐꯨꯒꯤ ꯃꯄꯥꯟ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ ꯊꯣꯏꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯦꯝꯗꯨꯅ ꯇꯣꯛꯅ ꯑꯀꯣꯏꯕꯗꯣ ꯂꯣꯏꯅꯃꯛ ꯍꯣꯠꯇꯣꯛꯂꯤ ꯇꯧꯊꯣꯛꯂꯤ ꯇꯁꯦꯡꯅꯃꯛꯀꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯔꯨꯡꯃꯨꯛ ꯆꯥꯎꯕ ꯆꯐꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯩꯕꯥꯛ ꯑꯗꯣ ꯈꯣꯠꯇꯣꯛꯇꯨꯅ ꯇꯧꯊꯣꯛꯂꯒ ꯆꯐꯨ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯨꯞꯁꯜꯂꯤꯕ ꯊꯥꯔꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯅꯥ ꯈꯔꯅ ꯌꯦꯠꯁꯜꯂꯤꯕ ꯑꯗꯣ ꯃꯍꯥꯛꯅ ꯇꯞꯅ ꯂꯧꯊꯣꯛꯏ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯆꯐꯨ ꯑꯗꯨꯒꯤ ꯄꯨꯃꯥꯏꯗ ꯅꯨꯡ ꯑꯄꯥꯛꯄ ꯑꯃꯅꯁꯨ ꯅꯟꯁꯜꯂꯝꯂꯤ ꯅꯨꯡ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯡꯇꯣꯛꯂꯨꯕꯗꯗꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯈꯨꯠ ꯃꯥꯟꯕ ꯃꯩꯈꯨ ꯕꯪ ꯀꯥꯕ ꯃꯈꯨꯠ ꯑꯃ ꯁꯠ ꯇꯤꯡꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯁꯠ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯗ ꯊꯣꯏꯕꯅ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ
ꯃꯈꯣꯡꯅ ꯃꯈꯥꯗꯪ ꯑꯣꯟꯅꯅ ꯄꯥꯜꯂꯕ ꯃꯀꯣꯛꯅ ꯂꯨꯈꯝꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩꯕ ꯃꯨꯁꯤꯟ ꯃꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯕ ꯑꯅꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯀꯤꯕꯅ ꯃꯁꯥꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯆꯤꯡꯁꯤꯜꯂꯛꯄꯅ ꯊꯥꯖꯤꯟ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯂꯦ ꯊꯥꯖꯤꯟꯗꯒꯤ ꯊꯕꯥꯛ ꯌꯧꯁꯤꯟꯈ꯭ꯔꯦ ꯃꯅꯨꯡ ꯑꯗꯨꯗꯅ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯛꯂꯤ ꯊꯣꯏꯕꯗꯣ ꯆꯐꯨ ꯑꯗꯨꯗꯒꯤ ꯀꯥꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯐꯨꯒꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯝꯂꯒ ꯀꯟꯅ ꯏꯟꯈꯠꯄ ꯂꯥꯛꯅꯔꯤ ꯈꯨꯈ꯭ꯔꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯗ ꯃꯁꯥꯗꯣ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯆꯞꯁꯤꯟꯗꯨꯅ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯤ ꯆꯩꯅꯥꯀꯣꯜ ꯑꯃꯗꯤ ꯁꯣꯔ ꯐꯨꯟꯀꯠꯂꯛꯄ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯅ ꯃꯨꯁꯤꯟ ꯃꯨꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯝꯕ ꯅꯨꯄꯤꯒꯤ ꯁꯑꯣꯡ ꯃꯥꯟꯕ ꯑꯅꯤ ꯑꯗꯣ ꯃꯌꯦꯛ ꯑꯁꯨꯝ ꯁꯦꯡꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃ ꯑꯅꯤꯒꯤ ꯁꯛꯇꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯑꯣꯟꯅ ꯇꯩꯅ ꯄꯥꯝꯕꯗ ꯅꯠꯇꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯏꯋꯥꯎ ꯋꯥꯎꯔꯒ ꯉꯧꯔꯤꯕꯔ ꯃꯨꯔꯤꯕꯔ ꯈꯪꯗꯕ ꯃꯆꯨꯗ ꯇꯧꯔꯒ ꯑꯁꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯕꯒꯨꯝ ꯆꯠꯄꯒꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯗꯣ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯨꯈꯝꯗ ꯀꯟꯅ ꯊꯥꯖꯤꯜꯂꯛꯄ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯛꯄ ꯀꯌా ꯑꯃ ꯇꯧꯔꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯐꯪꯂꯛꯄꯗꯨꯗ ꯃꯍꯥꯛꯇꯣ ꯈꯨꯗꯛꯇ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯊꯣꯏꯕꯅ ꯑꯗꯨꯝꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯨꯔꯤ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯄꯪꯎꯗ ꯎꯕꯒꯤ ꯀꯟꯅ ꯂꯥꯎꯔꯒ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯐꯔꯪ ꯆꯣꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯌꯥꯝꯕꯅ ꯊꯣꯏꯕꯒꯤ ꯃꯃꯥꯏꯗ ꯑꯃꯨꯛꯀꯁꯨ ꯁꯦꯠ ꯊꯥꯖꯤꯜꯂꯛꯇꯨꯅ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯗꯣ ꯊꯣꯏꯕꯒꯤ ꯃꯃꯥꯏꯗ ꯆ꯭ꯋꯥꯔ ꯍꯩꯖꯤꯜꯂꯤ ꯊꯣꯏꯕꯗꯣ ꯍꯟꯇꯛ ꯃꯨꯛꯇꯤ ꯁꯣꯔꯒ ꯃꯄꯤ ꯍꯣꯜꯂꯒ ꯇꯤꯡꯉꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯆꯦ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯩ ꯃꯪꯂꯥꯛꯅꯔꯨꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯊꯣꯏꯕꯒꯤ ꯃꯌꯥꯝꯕꯅ ꯃꯪꯂꯥꯛꯅꯅꯤ ꯌꯥꯔꯣꯏ ꯂꯩꯔꯝ ꯇꯤꯜꯂꯝ ꯈꯪꯗꯉꯩ ꯑꯩꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯍꯤꯡꯅꯤ ꯑꯗꯒꯤ ꯑꯩꯅ ꯂꯩꯔꯤꯕꯁꯤꯗꯤ ꯂꯩꯐꯝꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯀꯣꯏꯆꯠ ꯆꯠꯂꯕꯅꯤꯅ ꯀꯗꯥꯏꯗꯒꯤꯗꯤ ꯃꯪꯂꯥꯛꯅꯔꯣꯏ ꯍꯟꯗꯛ ꯑꯃꯨꯛꯀꯗꯤ ꯂꯥꯎꯔꯛꯀꯅꯨꯀꯣ ꯇꯨꯝꯕ ꯌꯥꯗꯦ ꯅꯪꯗꯤ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯁꯤ ꯅꯠꯇꯦ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯁꯨꯗꯕꯤꯗ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯕꯅꯤꯅ ꯑꯁꯨꯝꯅ ꯃꯌꯥꯝꯕꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯅ ꯌꯥꯔꯦ ꯈꯪꯉꯤ ꯌꯥꯔꯦ ꯑꯩꯗꯤ ꯍꯧꯒꯠꯅꯤꯡꯀꯥꯟꯗ ꯍꯧꯒꯠꯄ ꯌꯥꯏ ꯅꯣꯏꯗꯤ ꯊꯕꯛ ꯂꯩꯕꯅꯤꯅ ꯉꯟꯇꯥ ꯍꯧꯒꯠꯇꯕ ꯌꯥꯗꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯊꯣꯏꯕꯒꯤ ꯃꯌꯥꯝꯕꯅ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯟꯇꯛ ꯑꯃꯨꯛꯀ ꯂꯥꯎꯔꯛꯂꯕꯗꯤꯕꯀꯣ ꯅꯪꯅ ꯃꯪꯂꯥꯛꯅꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯣꯏꯅ ꯃꯪꯂꯥꯛꯅꯁꯤꯜꯂꯛꯀꯗꯕꯅꯤ ꯌꯦꯡꯉꯨ ꯂꯥꯎꯔꯝꯂꯒ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯆꯦꯅ ꯌꯥꯔꯦꯁꯦ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯅꯪꯕꯣ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯁꯤꯒꯦ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯐꯠ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯍꯤꯞꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯊꯣꯏꯕꯒꯤ ꯃꯆꯦ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯆꯟꯅꯨꯄꯤ ꯂꯣꯏꯅꯃꯛ ꯃꯊꯪ ꯆꯠꯅꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯕ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯉꯁꯤ ꯑꯩꯒꯤ ꯃꯪꯗ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯊꯣꯏꯕꯗꯣ ꯃꯥꯅ ꯈꯟꯈꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯉꯛꯂꯤ ꯃꯍꯥꯛꯅ ꯇꯣꯛꯑꯗꯨꯁꯨ ꯐꯖꯅ ꯃꯌꯥ ꯐꯦꯡꯇꯣꯛꯂꯤ ꯌꯣꯄꯥꯛ ꯕꯦꯔꯆꯥꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯔꯤ ꯂꯥꯇꯦꯟ ꯑꯗꯨꯁꯨ ꯐꯖꯅ ꯇꯩꯊꯣꯛꯂꯤ ꯂꯦꯝ ꯑꯃꯗꯤ ꯄꯨꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯦꯝ ꯑꯗꯨꯗꯤ ꯆꯥꯔꯖ ꯐꯖꯅ ꯇꯧꯔꯕꯁꯨ ꯃꯤꯅꯤꯠ 5-10ꯗꯒꯤ ꯍꯦꯟꯅ ꯉꯥꯟꯗꯦ ꯖꯔ ꯍꯦꯛꯇ ꯃꯝꯊꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯇꯦꯟ ꯄꯨꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯂꯥꯏꯇꯤꯅꯁꯨ ꯆꯪꯗꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯊꯣꯏꯕꯒꯤ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯉꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯗꯣ ꯇꯧꯒꯦ ꯈꯟꯈ꯭ꯔꯕ ꯊꯕꯛꯅꯤ ꯇꯧꯗ꯭ꯔꯗꯤ ꯇꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯞ ꯆꯨꯡꯅ ꯈꯜꯂꯒ ꯂꯩꯔꯤ ꯅꯣꯡ ꯇꯥꯔꯕꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯂꯣꯏꯔꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ ꯊꯣꯏꯕꯗꯣ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯍꯦꯟꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯈꯣꯏꯔꯥꯡꯖꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯨꯔꯨꯝ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯑꯗꯨꯃꯛ ꯍꯥꯏꯅꯔꯤ ꯊꯣꯏꯕꯗꯁꯨ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯐꯩꯂꯞ ꯌꯦꯡꯉꯒ ꯀꯔꯤꯅꯣ ꯃꯣꯏ ꯃꯈꯩ ꯖꯨ ꯋꯥꯔꯤ ꯍꯦꯛꯇꯃꯛ ꯁꯥꯅꯩ ꯀꯔꯤ ꯋꯥꯔꯤꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ
ꯑꯩ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯪꯂꯨꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯆꯥꯛ ꯊꯤꯒꯦ ꯇꯧꯔꯤꯕ ꯄꯨꯈꯝ ꯇꯦꯡꯊꯣꯛꯏꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯀꯩꯗꯧꯕ ꯍꯥꯏꯌꯨ 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 ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅꯦ ꯊꯣꯏꯕꯅ ꯏꯃꯥ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯃꯥꯟꯅꯗ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯉꯥꯏꯍꯥꯛ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯇꯧꯕ ꯑꯗꯨꯒ ꯑꯩꯁꯤꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯕ ꯑꯃ ꯑꯩꯅ ꯎꯖꯩ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯍꯥꯏ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯉꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯕ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯆꯠꯊꯣꯛꯇꯦ ꯉꯍꯥꯟ ꯃꯈꯩꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯌꯦꯡꯉꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯦ ꯀꯥꯗꯒꯤꯁꯨ ꯏꯍꯟ ꯍꯦꯟꯗꯣꯛꯇꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯒ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯎꯏ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕ ꯅꯁꯥꯒ ꯉꯝꯗꯕꯔꯣ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦꯅꯦ ꯑꯩꯅꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯊꯣꯛꯇꯕꯤꯗ ꯁꯨꯝ ꯂꯩꯕꯁꯤꯕꯨ ꯁꯤꯁꯨ ꯌꯥꯗ꯭ꯔꯕ꯭ꯔꯕ ꯍꯥꯏ ꯌꯥꯏꯅꯦ ꯀꯔꯤ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯗ ꯅꯪꯒꯤ ꯅꯑꯣꯡ ꯑꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯇꯧꯕꯗꯤ ꯅꯠꯇꯦꯗꯣ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯋꯥ ꯈꯟꯅꯔꯤꯕꯅꯤ ꯅꯪꯅꯕꯨ ꯀꯩꯁꯨ ꯇꯧꯗꯕꯗꯤꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯛꯇꯨꯝ ꯆꯥꯅꯕ ꯇꯧꯔꯣ ꯅꯣꯏꯒꯤꯅꯦ ꯇꯥꯆꯧ ꯍꯣꯏ ꯅꯅꯥꯎ ꯍꯣꯏ ꯅꯆꯦ ꯍꯣꯏ ꯂꯣꯏꯅꯃꯛ ꯀꯧꯔꯨꯔꯣ ꯆꯠꯂꯨ ꯍꯣꯏ ꯏꯃꯥ ꯃꯣꯏꯁꯤ ꯉꯁꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯈꯟꯗꯅ ꯑꯩꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯊꯣꯛꯇꯕꯁꯤꯗ ꯃꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯕ ꯂꯥꯛꯂꯒ ꯆꯥꯛ ꯆꯥꯅꯅꯕꯒꯤ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯍꯥꯏꯔꯝꯂꯤ ꯃꯌꯥꯝꯁꯨ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯉꯁꯤ ꯑꯩꯅ ꯆꯥꯔꯤꯕ ꯆꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯕꯁꯤ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯉꯧꯊ꯭ꯔꯪ ꯐꯩꯗ꯭ꯔꯪ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈꯤꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯕꯗꯤ ꯑꯩꯁꯤ ꯉꯥꯎꯈꯤꯕꯗꯧꯔꯤꯕ ꯖꯥꯠꯂꯥ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯨꯅꯒ ꯆꯨꯝꯂꯝꯗꯅ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯑꯩ ꯆꯤꯡꯁꯤꯟꯈ꯭ꯔꯕꯗꯤ ꯆꯐꯨ ꯃꯅꯨꯡꯒꯤ ꯑꯃꯝꯕ ꯇꯥꯏꯕꯪ ꯑꯗꯨꯗ ꯑꯩꯁꯦ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯍꯧꯒꯥꯏꯔꯝꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯈꯔꯗꯤ ꯃꯌꯥꯝꯅ ꯐꯪꯒꯅꯤꯗꯅ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯑꯗꯨꯗ ꯑꯩꯕꯨ ꯃꯥꯏꯕ ꯄꯥꯟꯖꯤ ꯇꯧꯔꯒ ꯆꯐꯨ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯃꯔꯥꯏ ꯂꯧꯊꯣꯛꯆꯔꯤꯗ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯁꯨꯈꯪ ꯈꯪꯈꯤꯗ꯭ꯔꯒꯅ ꯀꯝꯗꯧꯕ ꯑꯗꯨꯝꯅ ꯈꯪꯈꯤꯗ꯭ꯔꯒꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯊꯣꯏꯕꯅꯅꯦ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯎꯪꯂꯒ ꯂꯩꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯊꯣꯏꯕꯅ ꯄꯥꯕꯨꯡ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯥꯅꯤ ꯑꯩ ꯊꯨꯒꯥꯏꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯀꯦ ꯌꯥꯅꯤ ꯀꯩꯗꯧꯕ ꯀꯔꯤ ꯊꯨꯒꯥꯏꯕꯒꯤ ꯋꯥꯔꯣ ꯅꯪꯒꯤꯁꯤꯕꯣ ꯃꯌꯥꯝꯗꯣ ꯊꯣꯏꯕꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯈꯔ ꯍꯥꯏꯔꯛꯄꯗꯨꯗ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯏ ꯆꯥꯛꯀ ꯆꯥꯕ ꯆꯞ ꯆꯞ ꯂꯦꯞꯅꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯤ ꯐꯤꯂꯝꯒꯤ ꯁꯀ꯭ꯔꯤꯞꯀꯨꯝꯕ ꯑꯃ ꯏꯔꯒ ꯁꯦꯟ ꯇꯥꯟꯁꯤꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯤꯕ ꯑꯗꯨꯗ ꯌꯨꯝ ꯊꯨꯒꯥꯏꯕꯒꯤ ꯋꯥꯔꯤ ꯑꯃ ꯁꯥꯒꯠꯁꯤꯔꯥ ꯃꯅꯤ ꯃꯃꯧ ꯈꯠꯅꯕꯒꯤ ꯋꯥꯔꯤ ꯑꯃ ꯁꯥꯒꯠꯂꯝꯕ ꯁꯨꯝ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯌꯥꯝꯕꯅ ꯇꯧ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝꯅ ꯇꯧꯒꯗꯕꯅꯤ ꯍꯣꯠꯅꯧ ꯑꯩꯗꯤ ꯆꯥꯛ ꯋꯣꯛꯆꯔꯦ ꯍꯧꯒꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯍꯧꯒꯠꯈ꯭ꯔꯤ ꯊꯣꯏꯕꯗꯣ ꯃꯌꯥꯝꯕꯅ ꯍꯧꯒꯠꯈꯤꯕꯗꯣ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯃꯥꯒꯤ ꯆꯥꯂꯨꯛ ꯄꯨꯈꯝꯗ ꯌꯦꯡꯊꯔꯛꯄꯗꯗꯤ ꯃꯥꯒꯤ ꯆꯥꯛꯇꯨꯗꯤ ꯑꯃꯠꯇ ꯃꯁꯤꯕꯨ ꯂꯦꯡꯉꯝꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯂꯥꯎꯔꯛꯂꯤꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝꯗꯤ ꯂꯣꯏꯅꯃꯛ ꯆꯥꯛ ꯇꯣꯛꯀꯗꯧꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ ꯊꯣꯏꯕꯁꯨ ꯀꯣꯛ ꯈꯔ ꯆꯥꯁꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯠꯈꯤ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯎꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯊꯣꯏꯕꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯂꯩ ꯊꯣꯏꯕꯅ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯅꯣꯡꯗꯣ ꯋꯥ ꯍꯩꯊꯔꯛꯈꯤ ꯊꯣꯏꯕꯅ ꯑꯩꯅ ꯉꯁꯤ ꯊꯕꯛ ꯑꯃꯇꯪ ꯇꯧꯒꯦ ꯈꯟꯕꯁꯤꯗ ꯂꯥꯏ ꯐꯥꯎꯕꯅ ꯍꯦꯛ ꯌꯦꯠꯂꯤꯗ ꯂꯥꯏꯅ ꯌꯦꯠꯂꯤꯕꯁꯤꯅꯗꯤ ꯊꯕꯛꯇꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯂꯦ ꯐꯩ ꯅꯣꯡꯅ ꯇꯥꯅꯤꯡꯕ ꯃꯑꯣꯡꯒ ꯇꯥꯁꯅꯨ ꯑꯩ ꯆꯠꯂꯒ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯌꯧꯁꯤꯜꯂꯒ ꯇꯧꯗꯕ ꯌꯥꯗꯦ ꯏꯟꯖꯥꯡꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯏꯔꯣꯟꯕ ꯑꯣꯏꯕꯅꯦ ꯍꯥꯎꯔꯁꯨ ꯍꯥꯎꯈ꯭ꯔꯕ ꯐꯩ ꯄꯨꯛ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯀꯗꯅꯅꯦ ꯋꯥꯈꯜ ꯈꯜꯂꯒ ꯍꯤꯞꯂꯒ ꯁꯨꯝ ꯂꯩꯔꯤ
ꯃꯁꯥꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯃꯍꯩ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯤꯂꯝ ꯌꯦꯡꯅꯕ ꯌꯥꯎ ꯐꯦꯁꯕꯨꯛ ꯄꯥꯏꯕ ꯌꯥꯎ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯕ ꯌꯥꯎ ꯂꯩꯅꯔꯤ ꯑꯁꯨꯝꯅ ꯂꯩꯅꯔꯝꯕꯗꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ 12 ꯇꯥꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯍꯩ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯕꯗ ꯊꯣꯏꯕ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯆꯦꯔꯪ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯜꯂꯤ ꯑꯗꯨꯒ ꯅꯣꯡ ꯆꯣꯠꯇꯅꯕ ꯔꯦꯟꯀꯣꯠꯇꯨꯃꯁꯨ ꯂꯤꯠꯁꯜꯂꯤ ꯁꯥꯇꯤꯟ ꯑꯃꯁꯨ ꯄꯥꯏꯔꯤ ꯑꯗꯨꯒ ꯈꯥꯎ ꯑꯗꯨꯁꯨ ꯌꯥꯟꯁꯜꯂꯤ ꯑꯗꯨꯒ ꯂꯥꯇꯦꯜ ꯑꯗꯣ ꯌꯥꯝꯅ ꯄꯤꯛꯅ ꯂꯩꯊꯔꯒ ꯈꯨꯝꯖꯤꯜꯂꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯅ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯕ ꯄꯦꯆꯥꯟ ꯇꯣꯛ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯄꯥꯏꯁꯤꯜꯂꯒ ꯃꯍꯥꯛ ꯂꯥꯇꯦꯟ ꯑꯗꯨ ꯈꯔ ꯂꯩꯈꯠꯂꯒ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯄꯜ ꯂꯝꯕꯤ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯋꯥꯄꯜ ꯂꯝꯕꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯊꯣꯏꯕꯗꯣ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯋꯥꯄꯜ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯖ꯭ꯔꯤꯡ ꯋꯥꯡꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯊꯣꯏꯕꯅ ꯅꯣꯡ ꯈꯛꯄꯒꯤ ꯃꯩꯉꯥꯟꯗ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤ ꯊꯣꯏꯕ ꯍꯨꯏꯁ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯃꯤꯔ ꯂꯥꯏꯔ ꯍꯩ ꯑꯩꯕꯨ ꯍꯜꯍꯧꯕꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯣꯏꯔꯦꯍꯦ ꯍꯜꯂꯣꯏꯔꯦꯍꯦ ꯆꯪꯁꯤꯟꯒꯦꯔꯦꯍꯦ ꯁꯤꯔꯒ ꯁꯤꯖꯔꯦꯍꯦ ꯊꯣꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯕꯨꯛꯅꯤꯡꯗ ꯌꯨꯝꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯅꯣꯡ ꯈꯥꯛꯄꯗ ꯎꯈꯤꯕ ꯑꯗꯣ ꯑꯇꯩ ꯀꯔꯤꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯂꯐꯨ ꯃꯀꯛ ꯑꯃ ꯌꯨꯡꯂꯒ ꯂꯩꯕ ꯑꯣꯏꯔꯝꯈꯤ ꯃꯗꯣ ꯉꯁꯥꯏ ꯑꯉꯥꯡꯁꯤꯡꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯌꯨꯡꯂꯒ ꯁꯥꯟꯅꯔꯝꯕ ꯖꯥꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯏꯍꯦ ꯂꯐꯨ ꯃꯀꯛꯅꯤꯅꯤ ꯀꯩꯗꯧꯕ ꯌꯨꯡꯁꯤꯜꯂꯤꯕꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯂꯝꯍꯥꯡꯁꯤꯗ ꯑꯉꯥꯡꯁꯤꯡ ꯉꯁꯥꯏ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯕ ꯖꯥꯠꯅꯤ ꯑꯉꯥꯡꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯂꯐꯨ ꯃꯀꯛ ꯍꯥꯏꯕꯗꯤ ꯑꯃꯨꯕ ꯂꯥꯏꯒꯤ ꯃꯑꯣꯡ ꯃꯥꯟꯅꯕ ꯎꯈꯤꯕꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯍꯦꯟꯇꯣꯔꯛꯂꯦ ꯑꯗꯨꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯂꯩꯆꯤꯟ ꯊꯥꯕ ꯖꯒꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯈꯤ ꯖꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯣꯡ ꯇꯥꯕꯒꯤ ꯆꯥꯡ ꯍꯟꯊꯈ꯭ꯔꯤ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯈꯟꯖꯤꯟꯈꯤꯕꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯃꯥꯒꯤ ꯂꯥꯇꯦꯜ ꯑꯗꯣ ꯈꯔ ꯂꯩꯈꯠꯂꯒ ꯁꯥꯇꯤꯜ ꯑꯗꯨ ꯈꯟꯗꯨꯅ ꯂꯥꯇꯦꯜ ꯑꯗꯨꯕꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯩꯈꯨ ꯀꯥꯈꯤꯕ ꯖꯒꯥꯗꯣ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯤꯔꯛ ꯌꯦꯡꯂꯒ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯇꯧꯕ ꯍꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯗ꯭ꯔꯨꯡ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗ ꯊꯣꯏꯕ ꯍꯦ ꯀꯩꯅꯣꯍꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯊꯣꯏꯕꯗꯣ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟ ꯇꯪ ꯆꯣꯡꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯅꯒ ꯍꯥꯏꯅꯕꯒ ꯑꯗꯨꯝꯅ ꯂꯩꯕꯥꯛ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯂꯩꯕꯥꯛ ꯑꯁꯨꯝ ꯇꯧꯕ ꯍꯧꯔꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯋꯥ ꯑꯃ ꯒꯦꯔꯦ ꯂꯥꯎꯅ ꯍꯥꯏꯊꯔꯛꯂꯤ ꯋꯥ ꯑꯗꯨꯅ ꯍꯥꯏꯊꯔꯛꯄꯗꯨꯗ ꯊꯣꯏꯕꯗꯣ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯥꯇꯦꯜ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥ ꯑꯗꯣ ꯒꯦꯔꯦ ꯍꯥꯏꯊꯔꯛꯇꯨꯅ ꯃꯤ ꯑꯃꯒꯤ ꯃꯔꯤꯃꯨꯛꯀꯤ ꯆꯥꯡ ꯍꯥꯏꯊꯔꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯤ ꯋꯥ ꯑꯗꯨꯅ ꯍꯥꯏꯊꯔꯛꯂꯒ ꯂꯩꯃꯥꯏꯗꯒꯤ ꯐꯨꯠ 5-6 ꯌꯧꯒꯗꯕ ꯋꯥꯠꯂꯤꯉꯩꯗ ꯂꯦꯞꯈꯤꯕ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯅ ꯍꯥꯏꯊꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕ ꯊꯕꯛ ꯇꯧꯔꯝꯕꯒ ꯄꯨꯡꯂꯦꯞ ꯂꯦꯞꯄꯤ ꯃꯥꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯤ ꯀꯔꯤꯅꯣ ꯍꯥꯏꯊꯔꯤꯕ ꯃꯁꯥ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯇꯣꯡꯕꯗꯤ ꯎꯗꯦ ꯑꯗꯨꯒ ꯋꯥꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯊꯔꯛꯂꯤꯕ ꯋꯥ ꯑꯁꯤꯁꯨ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯈꯣꯛ ꯂꯣꯏꯕ ꯋꯥꯁꯨ ꯅꯠꯇꯦ ꯃꯁꯤꯕꯨ ꯋꯥꯗ ꯐꯩꯅ ꯇꯣꯡꯂꯒ ꯂꯩ ꯍꯥꯏꯕ ꯕꯨꯠ ꯑꯅꯤꯗꯨꯅ ꯐꯝꯊꯔꯛꯂꯤꯕ ꯖꯥꯠꯂꯥ ꯑꯩꯕꯨ ꯍꯜꯂꯨꯔꯁꯤꯔꯅꯦ ꯍꯦꯔꯥ ꯇꯧꯕ ꯍꯧꯔꯨꯔꯁꯤꯗꯨꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯕꯗꯣ ꯂꯩꯃꯥꯏꯗꯣ ꯌꯥꯝꯅ ꯊꯨꯅ ꯆꯣꯞ ꯇꯧꯕ ꯍꯧꯔꯛꯂꯤ ꯅꯣꯡꯒ ꯇꯥꯁꯟꯕꯒ ꯂꯩꯃꯥꯏ ꯐꯥꯖꯤꯟꯕꯒꯤ ꯍꯥꯏꯕꯗꯤ ꯂꯩꯃꯥꯏ ꯑꯗꯣ ꯌꯣꯄꯥꯛꯇ ꯅꯞꯄꯒꯤ ꯇꯧꯕꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯑꯁꯨꯝ ꯇꯧꯊꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯔꯨꯃꯨꯛꯀꯤ ꯆꯥꯡꯗꯨꯗ ꯇꯧꯊꯔꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯃꯐꯝ ꯈꯪꯗꯕꯅꯤꯅ ꯐꯅꯌꯥꯝ ꯄꯥꯛꯅꯁꯨ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯄꯥꯛꯅ ꯁꯨꯝ ꯇꯧꯊꯔꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯊꯣꯏꯕ ꯂꯥꯇꯦꯜ ꯑꯗꯣ ꯁꯠ ꯂꯩꯊꯩ ꯑꯗꯨꯒ ꯃꯥꯅ ꯁꯠ ꯈꯨꯝꯖꯤꯜꯂꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯁꯥꯇꯤꯟꯅ ꯂꯥꯇꯦꯜ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯒ ꯌꯦꯡꯉꯛꯂꯤ
ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯣꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯆꯠꯈꯤꯕ ꯑꯃꯗꯤ ꯂꯥꯛꯄꯁꯨ ꯎꯗꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯇꯧꯔꯤꯕꯗꯨ ꯑꯔꯥꯞꯄꯗꯒꯤꯗꯤ ꯑꯃꯝꯕ ꯃꯇꯝꯅꯤꯅ ꯏꯪꯒꯥꯟ ꯉꯥꯟꯅ ꯑꯗꯨꯃꯛ ꯎꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯐꯝ ꯊꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯪꯂꯛꯇꯕ ꯑꯗꯨꯗ ꯊꯣꯏꯕꯅ ꯈꯜꯂꯤ, ꯍꯧꯔꯛꯂꯦꯗꯅ, ꯃꯐꯝ ꯑꯁꯤꯗꯤ ꯍꯧꯔꯛꯂꯦꯗꯅ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯕꯥꯛꯇꯣ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯇꯦꯟ ꯑꯗꯣ ꯈꯔ ꯂꯩꯈꯠꯂꯒ ꯇꯧꯕ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯇꯦꯟꯒꯤ ꯃꯊꯛ ꯊꯪꯕ ꯀꯥꯂꯤ ꯀꯥꯒꯅꯕꯒꯤ ꯂꯩꯔꯤꯕ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯂꯤꯛꯂꯥ ꯍꯥꯏꯕꯗꯤ ꯋꯥꯒꯤ ꯋꯥꯅꯥꯗꯒꯤ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯗ꯭ꯔꯣꯞ ꯂꯥꯇꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯁꯜꯂꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯠꯄꯒꯤ ꯃꯩ ꯍꯧꯅ ꯁꯥꯔꯕ ꯂꯥꯇꯦꯟꯒꯤ ꯃꯊꯛ ꯑꯗꯨꯗ ꯋꯥꯅꯥꯗꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯇꯥꯁꯟꯕꯗꯨꯗ ꯆꯧ ꯂꯥꯎꯅ ꯁꯧꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯗꯤ ꯀꯩꯅꯣꯅꯦ, ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯆꯥꯛ ꯊꯣꯡꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯇꯦꯟ ꯑꯗꯣ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯂꯥꯇꯦꯟꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯂꯥꯇꯦꯟꯒꯤ ꯃꯊꯛ ꯑꯗꯨꯗ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯁꯧꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯃꯊꯛꯁꯤꯗ ꯏꯁꯤꯡ ꯇꯥꯁꯜꯂꯒ ꯑꯁꯥꯕꯗꯨꯅ ꯁꯧꯔꯤ ꯃꯥꯜꯂꯦꯗꯅ, ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯂꯩꯕꯥꯛ ꯑꯗꯣ ꯇꯧꯕ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯇꯧꯔꯤꯉꯩ ꯍꯟꯗꯛꯃꯨꯛꯇꯤ ꯐꯅꯌꯥꯝ ꯂꯨꯅ ꯇꯧꯊꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯈꯣꯠꯇꯣꯛꯂꯒ ꯃꯇꯥꯏ ꯃꯇꯥꯏꯗ ꯄꯩꯈꯠꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯇꯧꯊꯔꯛꯄꯗ ꯀꯣꯛ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯃꯛꯅꯤ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯊꯣꯛꯈ꯭ꯔꯤꯕꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯩꯒꯤ ꯃꯪꯗ ꯊꯣꯛꯈꯤꯕꯗꯨꯒ ꯆꯞꯇꯤ ꯃꯥꯟꯅꯩꯁꯦ, ꯑꯩꯅ ꯊꯦꯡꯂꯤꯕꯁꯤꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯣ ꯑꯁꯨꯝ ꯇꯧꯊꯣꯔꯛꯄꯗꯗꯤ ꯆꯐꯨ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯆꯐꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯐꯨ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯍꯥꯛꯅ ꯎꯔꯤꯕ ꯆꯐꯨ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯏ, ꯒꯣꯠ ꯆꯐꯨ ꯃꯆꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯁꯤꯒꯤ ꯆꯐꯨꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯕꯨ ꯌꯥꯎꯔꯝꯒꯗꯧꯔꯤꯕꯖꯥꯠꯅꯣ? ꯍꯥꯏꯅꯕꯤꯗꯨꯕꯨ ꯌꯥꯎꯔꯝꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯔꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯖꯣꯝ ꯖꯣꯝ ꯇꯧꯊꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯀꯟꯅ ꯈꯥꯛꯄ ꯑꯃꯗꯤ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯊꯣꯏꯕꯗꯣ ꯀꯤꯕꯅ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯨꯠ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯤ, ꯏꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯄꯜ ꯑꯗꯣꯝꯗ ꯋꯥ ꯑꯃ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯄꯥꯏꯔꯒ ꯀꯣꯗ꯭ꯔꯣꯛ ꯀꯣꯗ꯭ꯔꯣꯛ ꯅꯤꯛꯄꯒꯤ ꯃꯑꯣꯡꯗ ꯅꯤꯛꯈꯠꯂꯛꯂꯤ꯫ ꯋꯥ ꯑꯅꯤ ꯑꯍꯨꯝ ꯀꯣꯗ꯭ꯔꯣꯛ 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 ꯂꯥꯎꯅ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯅꯤꯛꯂꯤꯕ ꯋꯥ ꯑꯗꯣꯝꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯆꯦꯟꯁꯨ ꯆꯦꯟꯗꯦ, ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯌꯦꯡꯂꯒ꯫ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥ ꯅꯤꯛꯂꯝꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ, ꯑꯗꯨꯒ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯍꯥꯏꯊꯔꯒ ꯂꯩꯈꯤꯕ ꯋꯥ ꯑꯗꯣ ꯀꯦ ꯑꯃꯨꯛ ꯍꯥꯏꯊꯕ, ꯀꯦ ꯑꯃꯨꯛ ꯍꯥꯏꯒꯠꯄ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯔꯕꯗꯤ ꯀꯔꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯁꯦꯒꯥꯗ ꯀꯟꯅ ꯌꯦꯞꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯄꯜꯂꯣꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯟꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯐꯥꯎꯔꯒ ꯁꯟ ꯁꯥꯔꯒ ꯆꯠꯂꯈ꯭ꯔꯒ ꯋꯥꯄꯜ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯇꯦꯟꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯣꯝꯂꯛꯄꯒꯤ ꯃꯑꯣꯡꯗ ꯐꯣꯛ ꯄꯣꯛꯈꯥꯏꯔꯛꯇꯨꯅ ꯀꯥꯏꯈ꯭ꯔꯦ, ꯑꯗꯨꯒ ꯃꯩꯁꯨ ꯈꯨꯗꯛꯇ ꯃꯨꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯗꯣ ꯍꯟꯇꯃꯨꯛꯇꯤ ꯆꯐꯨ ꯑꯗꯨ ꯀꯣꯟꯁꯤꯜꯂꯒ ꯀꯅꯥꯒꯤ ꯌꯣꯠ, ꯊꯥꯡ, ꯕꯦꯆꯥꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯋꯥꯄꯜ ꯑꯗꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯐꯩꯔꯒ ꯂꯩꯔꯝꯕ ꯋꯥ ꯑꯃꯗ ꯊꯕꯥꯛꯅ ꯐꯨꯖꯤꯟꯕꯗꯒꯤ ꯃꯍꯥꯛ ꯊꯕꯥꯛ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯂꯣꯡꯈꯥꯛ ꯂꯥꯎꯅ ꯇꯥꯔꯤ꯫ ꯃꯐꯝ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯃꯤ, ꯀꯔꯥꯏꯗ ꯀꯔꯤ ꯂꯩꯕ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯇꯞꯅ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯃꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯃꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯄꯦꯔꯦꯛ ꯄꯦꯔꯦꯛ, ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯑꯁꯨꯝ ꯆꯠꯂꯤ꯫ ꯊꯣꯏꯕꯅ ꯍꯩ ꯇꯧꯔꯛꯀꯅꯨꯀꯣ, ꯀꯥꯟꯅꯗꯕꯗ ꯐꯨꯝꯂꯒ ꯃꯥꯡꯂꯒ ꯂꯩꯔꯕ ꯄꯣꯠꯁꯤ ꯑꯩꯅ ꯂꯧꯕꯅꯤ, ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ? ꯇꯧꯔꯛꯀꯅꯨꯀꯣ ꯃꯆꯤꯟꯗꯗꯤ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯃꯣꯕꯥꯏꯜ ꯑꯗꯨ ꯉꯥꯜꯍꯜꯂꯒ ꯐ꯭ꯂꯥꯛꯁ ꯀꯥꯞꯄꯤ꯫ ꯑꯗꯨꯝꯅ ꯐ꯭ꯂꯥꯛꯁ ꯀꯥꯞꯄꯒ ꯑꯀꯣꯏꯕꯗꯣ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ, ꯀꯦ ꯀꯥ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫
matam maduda mahakna ngasai ukhiba wa haithakibadu oiduna leiramle haithariba wa aduda nupi ani khak makhong yantharaga mana tawriba singado yenglaga leiribadu mahakna uri madu urubadagidi thoibado yamna kanna lauramlaga laimai aduda masaga do thak thak niktuna wakhal mangduna haithakri masa ado thak thak niklaga phrang phrang chunglaga adumak leikhri madugi matung mahagyan mangkhri nongsu leptuna adumak taribani thoibado mafam aduda taraga adumak leiri nakal amadana kamdauri thoibagi imungdani thoibagi mayambana mahak mapan thokninge haiduna tumba hawgalakli aduga mapan thoke haiduna lakpadadi yumjawado thonglondabida hanglaga leiramle karino ne akhoi imungsibo thonglondana tumlaba jala haiduna mabukningda khanjari aduga thonglondana tumlabro ima sibo thonglonjaba yadabra sibo haiduna koilang langnari madugi matung thoibagi mayambado mapan thokluraga hanjallakpada mukhoigi yumdagi kanagumba ama thokiba jala haiduna chingnarakli matam maduda thoibagi mamanasu hai ngasai naraw nupadu thokibagum tawbani ai chodumak tumthare hanjallakibadi tahauti laibara amukta yengune adumna hairakpada thoibagi mayambado parap magi kada lai haibadi magi manaw nupa thoibagi kada parap lakli adumna mahaga laklaga yengakpadadi thoibadu leiramdre thoiba leiramde haiba khanglakpadagi mokhoi mayamdo mahai magi thokpa torchlight kap tuna thinarakli thoibasu koi thirakli thoibasu kauroduna thirakpada phangba kauba leitre karai chakraba jano haiduna mokhoi mayamdo thoibabu kauroduna thinarakli masidagidi thoibado mafam marang khangduna mangkhre haiduna mokhoina khaluribuna thoibado yum thadoklaga chatkri mokhoi mayamna ngangba aduda mahak sauduna chatkrabani haiduna mayamdo yama nungaina khidi maramasina magi maru mapang singdaga leiba jala haiduna phone mathang tawnarakhi thoibagi phone da su hanjan phone tawchinki phone gi ring lakpagi makhul aduga mamaje nong tachallakpa aduna nagadra thoibado amu wakhal lakle maano wakhal lakpada magi phone do khinglaga leirami matamaru thoibado ngauri phairi hagul I aduga karai da nunai leiri basibo aikhoi imungsin nong jura maleni phone na kanano akhoi da dani asomna khallaga thoibana magi mayababu kanna kauri kaino ahinsida phone tawslakli basibo haiduna matam mat thoibana magi phone gi flash ado maimut khra male nong hataraba aikhoi sina maipamuta mutli haiduna machinda solaga ras kapakpadadi wagi ngakta ngairaga leiramle wapal marakta tariyona haibas khanglakpada thoiba haukiba punamak loina ningsinglakle madu ningsingdubada mahak swai lawi maan ngasai porakhiba chapu ado krai leikhaba jano haiduna koithi thirai matamadu chapu ado maana yomsallaga mahaki raincoat manungda hapchillakibado yawraga tumak leiramli matamadu da thoibana chapu sidi yawrinra ai mafama thadolaga chaloroge asomna khalaga mafamado thadolaga satkinaba tawrakpada mahaki makhong namadi wagi wachet namana haibadi wachet da junglaga leiramle maramaduna mahana makhong thanglaga chatpada wagi wachet na yungchan khibadagi thangba ngamdre yaman naman khibana masi ngasai mahana wakhan manglaga longna haithakhiba aduda wachet ki haibadi wa yathat khibagi wa setha khibagi higatlaga lehuba wagi machi wai kari wai tawba wagi wakhong da yunglaga lehuba aduda mahana tusan khibaduda phaigan phawtra thillibani adamna thinkibaduda isu yamna thokhrabani aduga mahana ngauri phairi amuk hawgalakpada wachet ato tektuna adumak jaroklabani chaina khol aduda amuk mahagyan taraktuna mahag thangwa ngamdaduna naraduna leiri sekom asum chalingai mahaki matungda shot kainoma sum inerakli matam maruda thoibana khanglei magi matungda karinoma inerakle haibasi adumna inerakpadudadi mahaksu kiraduna mafam madaidagi phamlaga magi mayambada phol toksilli matam maruda thoibagi mayambana hai na kraile kaigona yum thadulaga zaribabo haiduna hanglakpada thoibana ai wapal lambi da leire kana amata haidok tabida tumina na khoi khara lau haiduna hairakli matam maruda thoibagi mayambana kaigona na haribudubo wapal lambi da nang kaidoriba lai sanaribara haiduna hek hangbaga
matam madu thoibado yamna kanna lauramlaga phone thamki masidagidi phone do hanjin hanjin toksambadu su dumuk pairaktre matam madu da thoibagi mayambana magi manaw nupa amadi mapa bungda thoibado maningi wapal lambi da leire hai yamtuna chattaba yararoi haiduna makoi khara gam lakli asam laka matam da thoibado wapan amagi akoibada koina chatlaga leirami aduga masinda sumurum soli tanarakanu aina chalibase noi yai phanabani tanarakanu haiduna murum solaga chatlaga leiri aduga masinda su nang handuomi kedobe leirami nomi ai nang yam haina dimi adasu leireni wapan da tongre nan thagre toisidi asomna mamai makok samataba wa kaya ama hairaga wapal amada uru ungduna chatlaga leiramlei matam maduda thoibagi mapa amati mayamba amadi manaw nupa sensellaktuna thoibabu khamjali mafaigal aduda yunglibadusu urubada is kaina toramli sidi haiduna thoibabu khamjali matam maduda thoibana kana ai tanare chilawrage haiduna senkhina ba honarakli matam maduda makhoi mayamna thoibabu namduna yumlomda singum thangum puduna lakle matam maduda thoibado amu wakhal tarakli ngaiko aige phaigan se manare hospital hana chana tausi amu hai aduga ponok tamung noklaga wapanda sanare nom sagai tom haidura nok su ponok ta nokli tawriba asida thoibagi mayamba hoido pakhatle maramasidi makhoi thoibabu mayumda para purakli aduga amaiba ama kauruna bagidamakta lona wakhanari asama tawduna nimidang aduda amaiba amabu lona kaururi amaiba do laklaga thoibagi masado yengselari aduga amaiba aduna tawduna mafaigana thiliba wa adubusu tapna satokle yamna ngaklibadi wa adu satpa matamta thoibado kayimta nadabagumna magti tor salo to adunidana noi mangari kalise che nom sakai tum adum tawduna laikri maiba aduna hidak langthak kaya ama tawduna khoihina semba hidak ama thoibagi asokpaduta zoro haijinduna mapam madubu phajana sengtok khotopa tawbadagiti I oro tholambadu su phakre aduga mapam mado phi asengbana jejat kinsinduna thammi madugi matung thoibado wakhal lakna ba haiduna laison tinson tawbu haurakle adama torokpada amaiba aduna khangle anga se karino ama tawrure haibase adubu thoibana tawruriba thabak adudi maibana di khangbanati asomna maiba aduna lai khurum lakpadagidi nonga phum torokpa aduwaida thoibado wakhal lakle aduga nong taramba du su phakri thoibana wakhal lakpadadi mahake phaigando yamna chike yamna nare haiduna koilau lauri matamaduda amaiba aduna thoibada naha garang karai chiluribano kamdongna wonuribano lai asibo haiduna hangakli matam aduda thoibana aisu karimata khanghaudre aise imanaba amagi mayumda kanonta hangluge haiduna aise maningi wapal lambi si phorga chatpani matam maduda wapanda hayan tharaga nupi ani khak nom sagai tom sanaraga leirambani madu urubadagidi ai aduma wakhal mangkhramale aina gyan tarakpada wafam masala leiramliba asini adupna hairakpada thoibagi mayambana aduga na phaiganda wache thilamnismna karam tawriba thoibana aisu karimata khanghaudre da chau adumna hairakpada maibana fare hai masigi wapal lambi ase nakhoi ju chatpada khara chekchelu mayamna haina ba haibase adumak leiramlagadabani karigumba khara fare hojikti nongsu ngalabanina ayamuk chatkinaba tawrage adumna hairakpada thoibagi mapa bungna dakhina khara katli matamaduda amaiba aduna thoibagi mapa bungda lona nachanupa se khara seno ngalaita wapal lambida chatke haiduna thorang torokani wapal lambida laiwona khiba mi makhaidi hauji phaw miron tadana ngauri phairi tawraga leiribani aduga madi kudakta gyalak libase masi araibu bolo doribani mahak wapal lambi aduda tattana chana ba hondarakani maduna khoina khamaudraba mahak su miron tadana ngau khiba haibadu oiga doribani ko aduna mahak pu yariba makai seno yundani mapan thondana ba tha ama mukti senabiyu adumna hairamlaga amaiba ado chatkhre masigi matung thoibana yamna ngakpa wafam ama magi mapabung amadi mayambada hairakli pabung tamo ai wafam tang haijagi hai karino
hayo hayo sungdobani wapal aduda ai kainoma khak thirubani adugi latien ne bechan ne adigi tok ne loi lai hore adu amta lawruso hai mi lai tamnai hariba pham aduda adu lawru bhaibasi ai koi wona lai uduna ai koi wona tamna halaga koi bo wona wona hange haribro nangi sibo as moina khangdaba khar lei zai sai ta uiba asumna hairaga mahak tumina amuk lei matam aduda makhoina khanaribasi churon paron se amuk lon ba hawlok lei haiduna matam aduda thoibagi mapa bungna hai maibuna sune churon paron khara lolak kane dana hairambani adugi goironi matam aduda thoiba wakhal lama lakli maramdi mana ngasai yomsin kiba chafu odo yauribra haiduna mahake masa tap tap paiduna jingla adubu chafu adudi yauromdri kadai chakhiba jano haiduna jinglakpada mahaki khaw manungdi yaure haibasi mahana khangbadagi mahana churon lonsen naraga pare pare manga mani mokodi suru manga ngamba ngaktani opal manu changre wa yanga da bani ne ai tum horage asom na haraga tum thakri mayam suman housing ngang khiba sing do churon palon lon bo oiram gani haiduna makoi su mage thabak tawna khri masigi matung dagi di thoibado tapna magi anaba su phagalakhi aduga mahaki wakhal tadaba manba du su loina mak phakri mayam nadi mahakse wakhal tadaba tungna lerambadu tamna phagalakle haino khalibani adubu madi numit aduda adumak gyan tarabani tawgadabu mokoigi tok amadi yot latina singba do kana gumra thingarabadi thoibana torombani haibase ilai laina khangadoribani haibadi yot aduda thoibagi mapagi mamin tharibani yot wainaba matamta khangana ba haiduna aduga to aduda su tharibani latin adubudi karisu khunara roi maram aduna lawudar su yare maru oina tok amadi yot ato lawudar badi su ya yawanati masigi matung thoibana mirak narak jenglaga makhoigi imung mi kana su laitaba tanja ama yenglaga safu odo tapna lawthorakri tawriba thabak asi thodok adu thokro matung numit mari ni subadani thoibana safu odo tapna lawthoklaga makhum ado hangtoi mahaki mamang tawkhiba aduga khar makai manari safu adugi pumaya do nung mapak amana khanjillaga lerami mado safu aduda lebak changdana bo oiba jatni madugi matungda mahana hangtoklagi jingrubada lebak mayam ama yaurami masidagi di thoibana masibu kari oiraba jatno asomna khalaga mahana safu odo loinamak thugairaga mahana yengi mata maduda asenga maki ahallaman singna haibado chumduna leiramlei mafam maduda yamlaba sana sing yauraga leirami asomna sana mayam ama yauram maduda thoibadi harau khibana loiri haujikti sana sujama tangle yarom liba sana se lupa lakra ki oiroi haibase mahana khangjari masidagi di mahana sana sing do phajana ningthina yomsallaga maram pham sana mahaki upuda hapsin khri aduga safu odo thugaibagi makum makai sing adu mahanga loinamak amuk yomsallaga karaida langthasige haidumna khali adugi matung makhong anaba do sek tuna laklaga tureda langthakhri aduga phamungda tuminna hiplaga leikhi thodok asigi matung tha makhai amuk leiraga thoibado magi anaba su pungpha phakri aduga sana sing do magi makuta leirabanina mana tawge khaliba karbar adu su tawba yaragani haiduna khanjakhi aduga yot amadi tok adu su lawsallurage khanduna mahak mirak narak jenglaga numit ama tok adu bu yot adu bu lawba lakli adumna mahang lakku matamda angang kaya amasu sanaraga leiramli jaga adu aida aduna mahak parap laklaga mana tawkhiba thabak adu angang singasina di khangoi karisu singroi haiduna khangbanina wapaladomda parap sangsillaklaga mahani jingrubada lebak tawkhai khibagi mafam amasu leiramle aduga yot amadi tok adu su taraga dumak leiramli madubu mahangna sat loksali aduduga latel adubuna mana tawkhai khiba komatu thadagraga lebak goro khochanduna temsallamle aduga mahak yot amadi tok ado paiduna mayum lomda wakhal nungaina halakhi masigi matung thoibana mahangna phangkhiba sana lupa adubu kaithoklaga mahangna pamjariba karwara do mathang tawrakhi yum aduda mahak ase suningdabani katal laini haiduna mayana mahaku singtha nabiramdabado haujikti mana karwar mathang toroktuna mai palakpadagi mayamna mahaku hena thagatnari
मागी मतौ तमजौ हाइदुनसु लेकाय अदुता ngangnabagasu haurakli thoiba haujikti marik mahau thokna hingjari tawbatabu mahak amuk mahaki makhong sokibaduta karai hena sikpa amadi kariguma matamda mahaki mamitta nupi ani chori pari he ubagumba magi kabar aduta mahana thabak tawgo matamda amuk wakhal manglakpa aduga lambida matomta lakko matamda magi gari maningda miyoi ani tonglaga yorokpadongna hek tawbagumba ma hek adumak tawri madubu mahakna laitin kaya khurumduna yengdurabasu karisu kanaba phanglamdi matam maduda thoibana mabukningda khanjaki ngahan waida mahaka lawthokiba sana lupa sing aduga chap manaba sana lupa sing lepsallaga amukhanna ko maduda phumdil haurabadi mana ngasai ngahawai pu kibado singlabani na mauna tawriba singase kari amada tawloroi haibasi mahaki thajabani hariba simak tawduna haujikti mahakna karbar tawbadagi paisa yamna pairabani na paisa sing aduna amuk mahakna phangkhiba sana lupa sing aduga chap manana amuk lepsalle aduga chafu amada haplaga noma numidang ama wapal aduda laktuna amuk phumjinki aduga leibak sijankhri hariba numit asidagidi makha tana amuk hanna magi mamita nupi ani chori pari uba aduga mahakna gari thauringeda gari maningda naplapagumba he tawba wakhal soige torokpana chingba toroklamba singado loinamak phaki matam asidadi thoibasu nena tana laikhre wari asi matang ngaswaida loisanjari aina wari asi pathok charakpa matamda soikhilan khiba yawrabasu tabiriba khwai khibikna pukchal chauna ngakbigani mayambu aroibada amuka hana khurumjari